Manipuri Sagadwari haiba YouTube channel asida mayambu taramna ukchari mayam ngasi yengbigadoriba video ase India gi maramdani video asida sogiba yarasu ngakpigani aduga video asina karigumba nuaiba taragadi channel asibu subscribe tawsanbiramu adu oiba taragadi video ase honanaba tawrasi mayam India haiba mingasigi wahanthok karino khangbibra mayam India haiba mingasigi wahanthokti Independent National Democratic Intelligence Area haibani mayam area size oina India gi karamba state na khwaidagi pikpage mayam Goa na khwaidagi pi India gi Tata haiba company ase kanana haudoklambano khangbibra mayam Jamshedji Tata na haudoklambani India gi missing khwaidagi hena taba state se karamba state no khangbibra mayam Uttar Pradesh ni karor kun humdoiga lakh 12 missing taribani hojik India gi Rashtrapati kanana oibage khangbibra tribal leader Draupadi Murmu na oi India gi name of the forest hairaga karamba states bu khangnabage mayam Jharkhand bu khangnei India gi rainish place ase karamba states ki karamba mafamda leibage mayam Meghalaya gi Cherrapunji bu rainish place hairaga khangnei mayam makhata ba wahang amung taminarasi India gi commercial capital hairaga karamba states bu khangnabage Maharashtra bu India gi commercial capital hairaga khangnei The Tirupati Temple haiba ase India gi karamba states ta leibage mayam Andhra Pradesh ta leibane Spicy Garden hairaga karamba mafam bu khangnagani mayam Kerala bu Spicy Garden hairaga khangnei mayam makha taba amung taminarasi mayam Brahmaputra Valley amadi Barak Valley haiba ase India gi karamba states ta leibage khangbibra mayam Assam da leibani India gi khwaidagi pikpa small hill island ase India gi karamba state ta leibage khangbibra Assam gi Guwahati da cheliba Brahmaputra river da leiba Umanda hill adubuni mayam Mahatma Gandhi karamba state ki karamba mafam da pokpage khangbibra Gujarat ki Porbandar haiba mafam aduga pokhibani India gi newest format state adugi ming kai kawi khangbibra mayam Telangana kawi mayam Mountain Peak haibadi Kanchenjunga ase karamba state ta leibage khangbibra mayam Kanchenjunga ase Sikkim da leibani Taj Mahal ase India gi karamba state ta leibage khangbibra mayam Uttar Pradesh ki Agra da leibani mayam number 0 ase malimgi oiba yamna maru oiraba number amani 0 number ase yaudragadi angka photpada yam awaba ama oigani mayam khangbibra number 0 ase India da putokhibani mayam huji makha taba amung taminarasi India gi state masing kaya subage khangbibra mayam akoi India gi state masing ase kunganipan state amadi 8 union territories leiri India gi history da ngasi phawba Indiana atopa lamdamda landakhiba leikidri atopa lamdamna India da landarakpa khaktani malemda khwaidagi yamna post office leibasu akoigi India sidani mayam khulakta taunda post office leibadi ubiramani adubu isingda tauduna leiba post office ubirabra mayam malemda ahanba isingda tauduna leiba post office su India da leiri India gi Jammu Kashmir da haiba post office leiribani mayam subsidy game khangbibra mayam subsidy game ase sanabiramani haibasu khangjai adubu subsidy game ase India dagi putokhibani haibase mayam khangbibra mayam India gi ahanba rocket ubirabra mayam India gi ahanba rocket ase cycle asida puriba asini mayam hujiki matamdadi India ase kadai dagi kadai yaukhre mayamna ubiramani khangbirangmani Ichininaw mayam irujaba matamda shampoo sirna biramgani mayam khangbibra malemda ihan hana Indiana shampoo ado putokhibani mayam khangbibra malemda matam amada Hitler bu malemgi miyamna kinaringai matamda India gi hockey team na Germany gi hockey team bu point 9 piduna maithiba pikhi
Ichini na mayam video se matang sida losinama tawjarage karigumada video sina nungaiba taragadi channel asibu subscribe tawsanbiramu amadi video se share tawbiba kawbiramganu mayam mathangi video da amuk thengnarasi ngasigidi swaida bidai lawjarage karigumada kanagumba amagi wari thanganhaningba leiragasu mayam video da contact tawbiramu